ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ any political issue ꯅꯠꯇ꯭ꯔꯒ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ viewers ꯈꯔꯅ ꯋꯥ ꯑꯃꯅꯤ ꯉꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯍꯩꯇ꯭ꯔꯁꯨ ꯉꯁꯤ ꯋꯥ ꯑꯃꯅꯤ ꯑꯗꯨꯝ ꯉꯥꯡꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗꯃꯨꯛ ꯅꯨꯡꯉꯥꯏꯅ ꯄꯤꯁꯐꯨꯜꯂꯤ ꯂꯩꯔꯝꯕ ꯃꯤꯁ ꯏꯟꯗꯤꯌꯥ ꯍꯣꯁ ꯇꯧꯔꯒ ꯀꯟꯁꯔꯠꯀꯨꯝꯕ ꯍꯣꯁ ꯇꯧꯔꯒ ꯑꯗꯨꯒ ꯆꯤꯡ ꯇꯝ ꯈꯥꯏꯗꯅ ꯖꯥꯇꯤ ꯈꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯗꯣ ꯑꯁꯨꯝ ꯋꯥꯔ ꯖꯣꯟ ꯑꯣꯟꯈꯤꯕꯁꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯍꯧꯔꯤꯕ ꯋꯥꯍꯧꯔꯤꯕꯁꯤ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯀꯨꯜ ꯐꯖꯅ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯁꯨ ꯐꯖꯅ ꯊꯃꯣꯏ ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯂꯝꯃꯔꯣꯏ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯊꯣꯛꯀꯦꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯋꯥꯕ ꯇꯦꯟꯁꯟꯗ ꯂꯩꯕ ꯋꯥꯈꯜ ꯋꯥꯕꯀꯣ ꯑꯁꯤ ꯋꯥꯈꯜ ꯋꯥꯔꯒ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯕꯨ ꯀꯔꯤ ꯑꯣꯏꯈꯤꯗꯧꯕꯅꯣ ꯍꯥꯏꯕꯀꯣ ꯋꯥꯈꯜ ꯋꯥꯔ ꯂꯩꯔꯗꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯔꯛꯀꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯀꯅꯤ ꯍꯥꯏꯕꯀꯣ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯕ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯩꯔꯕ ꯑꯉꯥꯡꯒꯤ ꯐ꯭ꯌꯨꯆꯔꯁꯤꯕꯨ ꯀꯔꯤ ꯑꯣꯏꯈꯤꯒꯗꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤꯀꯣ ꯉꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯁꯤ ꯃꯩꯇꯩ ꯕ꯭ꯔꯥꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔꯁ ꯑꯗꯨꯒ ꯀꯨꯀꯤ ꯕ꯭ꯔꯥꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔꯁ ꯑꯅꯤꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯋꯥꯈꯜ ꯋꯥꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯊꯃꯣꯏ ꯁꯣꯛꯄꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯐꯦꯃꯤꯂꯤꯒ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯕ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯋꯥꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯈꯜꯂꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ khalaga peace puraknangai tawbiro amaga ama kokpiro haibdu haizningi request tawningi ko Manipurda peace purakpiro hairaga asi video se asi da loisinjarage myam thagatsari